खुरुमजरी ISTV की मणिपुरी पाव मियें ताबीर बप नमोको तराम नोक्चबो लोयना हजकान मरो पाव पिजरी मणिपुर यूनिवर्सिटी की वाइस चांसलर लोथो हाइना देसाम खोंजुंग चंसिनख्रे चीफ मिनिस्टर एन बीरेन लुचिंगबा बीजेपी की टीम अमना हाइसाडी मिनिस्टर उनदुना मणिपुर यूनिवर्सिटी की वाथोक लोसिनबा तक्सिनख्रे अमदी ngamkhai gi che nabal leite boundary pillar hongdok hongjin tokhi de haina manipur amadi india government na phongdok rabasu ISTV news na thijin badadi khenabal leire haiba chapcha na khang ngamle hajing mapung oiba paw sadok na pijari desamna manipur university gi vice chancellor AP pandi lokto haina ngasi desam gi thomi singna mahiroi singa loinana khongjing chasinkhre mahiroi kaya ga loinana manipur gi governor gi राज भवन दा चंगदुना गवर्नर दा दाबी तोगदुना चंगना महोनरपदा पुलिस अमदी CRPF की पर्सनल सिंगना राज भवन गेट ता थिंगदुना चंगन खिद्रे पुलिस अमदी महिरोई सिंग की मरता मुंगना बथोखे मफम अदुदगे महिरोई सिंग तकथोक रक्लबा मतुंगदा महिरोई सिंगना BJP की ऑफिस ता थमजिना बहोनखे मफम अदुदसु पुलिस का चौंग मुंगना बथोखे पुलिस का देसाम की जनरल सेक्रेटरी शीतल यौना महिरोई सिंग मुंगना बदा तुबदगी लंबी लापा ऑयल टैंकर अमना ओई थंग खुद तकपदगी सोखे खोंजंग जंक्शन बदुदा देसाम की थोंबी यौना महिरोई खरा सोपदगी हॉस्पिटल लाइकनख्रे मखोई सिंगी मनुंगदा खरा थिना सोपा महिरोई सिंग राज मेडिसिटी दा लाइकनरी देसाम की हानि की सेक्रेटरी जनरल एडिसन मणिपुर यूनिवर्सिटी की वाइस चांसलर AP पांडे लौथोक्चुबा फावबा मखाताना अकन खोंजंग कया संसिंगनी हाइखी यूनिवर्सिटी लेरिबा मतिक चादबा BCC लौथो हाइदना मणिपुर यूनिवर्सिटी लेरिबा तोंगा तोंगा कम्युनिटी सिंग महिरोई सिंग ओझा सिंग अमदि स्टाफ सिंगना खोंजंग जंगसिलकना मणिपुर यूनिवर्सिटी पैरालाइज ओरकना ओरकपसे नुमि निफुनि हेले मसिगे मखा ताकदुन हारिबा इहौसि लोइसलो मदि मणिपुर यूनिवर्सिटी की मतिक चादबा BCC लौथो हाइदना देसाम थागिबा मतमजो ngarang लोइहिबगो लेना हारिबा खोंजंग जंगसिलकनी मखा ताना मणिपुर यूनिवर्सिटी लेरिबा तंगतादबा फिबा मसिगे वारोसिनमा पोरक्तुना मणिपुर यूनिवर्सिटी लेरिबा मतिक चादबा BCC लौथोक्ट्रि फावबदा देसामना मखा ताना सिगुम ngasi जंगसिलिबा खोंजंगसिदगी हेना कन्नो खोंजंग मयाम अमा मजगु जंगसिलखिना वाफमजे थमे मणिपुर यूनिवर्सिटी दा थोइबे इरांगसिना मरम ओरगा मणिपुर यूनिवर्सिटी एफिलिएट तौरिबा मणिपुर लेबा तोंगान तोंगानबा अंडर ग्रेजुएट कोर्सिंग हांगिबा कॉलेज सिंगी एग्जामिनेशन सिंग हाइदोक्तना हारिबा कॉलेज सिंग से शट डाउन तौदना पैरालाइज ओरगा लेरकपसे मिन मरी मंगानी सुरे सि फावबदा हजि फावबदा मणिपुर थोइबा तुदो वाथोक सिंग असि सेंट्रल गवर्नमेंट इंडिया गवर्नमेंट कया थवoi वावोइन तादबा मसिगी मोंगसे हजिक अखोइन उबो फंगे अदुना सिगुम्बा केनो सिंग से इंडिया गवर्नमेंट अमदि मणिपुर गवर्नमेंट की थवoi दबा माहिरो सिंग करिसु खंदबा सिगुम्बा केनो सिंग से थवोंग सिंग से यारिंग दबदगी हारिबो खोंजंग सिंग से चंगन जबनि दना हारिबा केनो सि वाथो बसिगी वारो सिंग पुरक्ति वावदा सिगुम्बा खोंजंग सिंग से लेप लेतना थौना हनब लेतना चोकथबना चंगसन गिने वा खोंजि थम अमरोमदा चीफ मिनिस्टर एन बीरेन लुचिंगबा BJP की टीम अमना हाइसाडी मिनिस्टर उनदुना मणिपुर यूनिवर्सिटी की वाथोक लोसिनबा तक्सिनख्रे ngasi हाइसाडी मिनिस्टर उनबादुदा चटकिबा तांग तरादा स्टेट कैबिनेट ना वारेप लौदुना हाइसाडी मिनिस्टर की सेक्रेटरी दा थाखिबा चेरोल अदु ngasi हाइसाडी मिनिस्टर प्रकाश जावड़ेकर दा खुशिनखे अथुबा मतमदा मणिपुर यूनिवर्सिटी की वाथोक असि लोसिनदुना महिरोई सिंग लाइक तंबा फंगनबियु हाइना हाइसाडी मिनिस्टर दा थमकी हाइरी कैबिनेट मिफमना लौखिबा वारेप अदुदा पल्लिबा वफम सिंगी मनुंगदा मणिपुर यूनिवर्सिटी की BC की मथक्ता लाखलिबा वाकत मयाम असिगी असेंगबा खंगदोकनबा हाई लेवल एनक्वायरी कमिटी अमा अथुबु मतमदा सेंबा एनक्वायरी चथरिंगे मनुंगदा BC बु सुति पीबा अमदी प्रो वाइस चांसलर अमा हापा हाइबा वफम यावरी मणिपुर सरकार की कैबिनेट मिफमना लौखिबा वारेपता यावखिबा वफम सिंग अथुबु मतमदा थबकता ओंथोकपिनबा होनबियु हाइबा वफमसु चीफ मिनिस्टर न लुचिंगबा टीम अदुना हाइसाडी मिनिस्टर दा तक्सिनख्रे हाइरी ngamkhai gi chain nabal leite boundary pillar hongdok honjin tokide haina Ministry of External Affairs Minister of State for Home Kiren Rijiju Manipur ki Chief Minister and Biren amadi wathok asigi matangda semkiba High Power Committee ki Chairman su oriba Revenue Minister Karam Shamna phongdokrabasu ISTV News na thijin badadi khenaba leire haiba chapchan khamangamle hiram asida report ama
aina hojik leijariba mafam se hojikna Myanmar oikraba aduga matamamada Manipur gi boundary manungda ngamkhai manungda leiramba adugumba namjumpha amadi namjen loki tainaba mafam sin Englishing Machanipan Maturaga Tarukta British na Fongba survey report ki matungina mafam sidagi yet omda yard chamaga kulom chalaga Manipur gi ngamkhai se leigane haina akugi yamna mayak sena thambirame hairiba wafam dong asidi pura tayuna wafam da yet omda chalaga leigadaba boundary pillar dong asidi oirom da chalaga leirabani oirom da su phanayamna fazana changchali aduga akhona GPS tharga yema matamda mase chapchana chumme haibasimi de akhoi ngasidi tacheng tacheng khangba ngame In lising amaga samapon humdrama thoida survey of India na phone ki bare record ki matungina su piriba latitude long ki chu chenaba ure masina khangye akhoi matam matam gi matungina akhoi gi boundary pillar hongthong jin tawe habase masina yamna mek sena khangi aina hojik leijariba mafam se wathok oiraba boundary pillar number 81 gi makhong maktadane survey of India na 1971 da phongba record ki matungina hairiba pillar sigi oifam topa latitude amasung longitude che 94 degree 19 minute 19.24 east ni aduga latitude na 24 degree 19 minute 45.041 second ni Norta. Ngasi akoina GPS tharga on bada phangba reading na 24 degree 19 minute 41.7 second north amadi 94 degree 19 minute 20.05 second east ni hairiba reading ani sina mek chengna takli basi chawrakna second mari mari gumki changda north amasung east da chenare habasi mek chengna khangba ngamba wafam ama oire Hojik laksaningi wafamna hairiba laingaki yaitong khamdongba singsina piriba thajaba piriba aduma makoina phongdo iba wafam sina chungadra khunjana hairiba sina chungadra mediana phongdok chariba sina chungadra haibase masi khana ningai oire amaromdana amu una mangragani haibase meg yam sengna khange aduga hairiba boda pillar sigi IT1 sidagi IT amasung IT2 tana chatkhiba matamda maigai khitang thaidok thain tawkhiba matamda Manipur gi yamna maman yamlaba magul leiraba lam kayama mangkhigani hojik miyamna una Manipur ngamkhai mangangadra natragana India government Manipur government haibasina chumme haina lawraga lamse akhoi khutagi adum chalan khigadra haibasi miyamgi mafamda sinajari matangsida miyamna kanada kari haibayai kari tobayai natragana sungtau tawdana mangje sunoina akhoi khundu aga thamgadori bara haibasi Miam da sinajaba wafamne ISTV news ki dama chongthama boiga loinana paudam jaiba Richard Ranjan border pillar number 81 ko tha kuno Bosem na loba class 10 gi parikya da mari shuba position takrabi Archana Hijam gi fangliba mark adugi mtakta ahenba mark nipan amaga hapa yarbasu Mari Lenabo authority na Kangsinatana Labor Hongbu, Yaring the Fongdutuna, Nasi, Androgi Tongan Balup Singna, Sinduna, Wakat Concert Chatpagalwina, Wakat Mifong Pangpre, Eastern Scheduled Caste Student Union Sinduna, Andro Kangsipungdagi, Andro Kaitel Fauba, Wakat Concert Chatke, Tungda, All Andro Youth Club Association, All Andro Mayapabi Association, Andro Nagar Panchayat Amadi, Sanapokwa Chakpa, Andro Pana Lushang Sinduna, Andro Kaitel da, Wakat Mifong Pangtoke. Khongjang da saruk ya khiba singna hojik thopliba wathok asi athu badalo sinduna Archana amadi miyam da nuai taba leriba asi kohon binaba mari lenaba singda puning chingsingki High Court of Manipur na Taramathoi suba Manipur Legislative Assembly gi election da pasoi kendra gi vote masing thiba amadi Postal ballot thadabagi matangda NIDP da thagat khiba wakat ki YL piraktiba fawba miyamna puning phathana lebiyu haina mikhalasi da North Eastern ngapigani North East India Development Party NIDP gi candidate oina thokhiba sapam kebana pawmising da phongdokre tera sapam lekai da leiba kebagi yumda pangthokhiba pawgi mhamda NIDP pasoi kendra gi president A Cham Kishore nasu Miyamna court ki wail ngai binaba appeal tauke thormadu da kebana makha takibada
केस असिकी मतंगदा सुप्रीम कोर्ट नसु मणिपुर हाई कोर्ट ता अचुमरान पुथोक्तुना यामना अथुब मतंगदा राय ताननबा डायरेक्टिव पिरप लेख्रे पार्टी असिना वायल संगबु थाजबना मरम ओइरगा मणिपुर हाई कोर्ट नसु यामना अथुब मतंगदा अचुमरान थिदोकपिगनी हाइदुना ngaiduna leiri wayel lokthoktiba phawba miyamna wakal phathana leibiduna thoningdaba thodok thokpa yaba atopa ihou changsin biganu hainasu mangna makha takhi प्रजा थादग्रे खांगे तसेन को मसी मदि खै डिसिफाइ तंग ngam ना खैना भेरिफाइ तंग ngam तसेन खै वाफंग दब ngam दोरमनिना आरो मसासिना आइंगोंद हायरबने मागी ऑफिस दा आई एम सॉरी माना मसाना हायरबने बचुमे थादग्रबने खरदेन मसा मन सर्टिफिकेट पिरिम को एमएलए सोइ दो वासी भोट काबे सोइ दो सर्टिफिकेट माना पिरिम यामने कमदिरि आई इलेक्शन एजेंट सोइरे अतोप तो मन चुमे थादग्रबने उपाय लेदे कोन खांपनि हाइबगुंबा थादबदु चुमे हारगदि अदाय ददुम तसेना कोई प्रजा से खलिसे अदुने थुना तौथि कैनो थुना तौथि कैनो पुनमसे कैंडिडेट ना करि हेन होना बु वाट पैनी पार्टी दे बु ngang कैनो आइनो पार्टी दु यावरबनिना सही असिगी फेब्रुवारी की तांग अनिदा मोरेगी डीसी रोड मयाद लैबा बेतुक सिंजिंग विलेज ता सखंगदब खुलाई पाइबसिंगना नोमैना कापतुना हालंबा मोरे वार्ड नंबर 5 दगे मोहम्मद खैरुर रहमान लैखिदबगी मतंगदा एक्स ग्रेसिया ओइना मणिपुर सरकारना लुपा लाख 5 पीबदा यादुना टेक्नोपाल की डेप्यूटी कमिश्नर दा सैंक्शन तौनबा खनख्रबसु ngasi फावबा सेमफम अदु फंगबा लेत्रि हाइना इंडो म्यांमार वर्कर्स फोरम ना खंगलकले हजि पावगी मरकथना तेनर ब्रेम तनौजरी Winkies mini Swiss roll and bulak laba. Pumnama slow motion adum oil. Punsibu winkies am tadi piudana. Papa, quick zone gidi tatatis college di. Mamal suma pang kuding jam mana yo sumang roy pista salabnina. Adu suma takta superlink footing gi offer me amum pirisi di. Taj electric run no sin bagum na yo tisin bayar. Dudi sanagi mohut yang na sin bayar andre. Winkies mini Swiss roll and bulak laba. Pumnama slow motion adum oil. Punsibu winkies am tadi piudana. Goods and Services Tax GST da register tawiraba taxpayer khuding makna matam chana GSTR 3B monthly return file tawiyu June thagi GSTR 3B return file tawbagi aroi banumiti lakliba July gi tang kundani sale changdana return file tawnabagi damakta All Guwahati High Court Building North AOC Department gi Facilitation Center da lakpiduna return file tawiyu Kanganjariba Department of Taxes Government of Manipur. Nati chat lagi ba, please ay chat lagi ba. Election ki matam loy kharbadi, adu tuma amu unam phangaro. Asum tauna mango season at khabada. Adum haina Winkies mango Swiss rolls adum phangdaro khangedana. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungairakta singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiyu. A magic mix of chocolate and vanilla marble cakes from Winkies, the cake specialist. Enjoy the tastiest bread in town. Manufactured with the highest quality in the most hygienic bakery in Manipur. White bread from Likla Bakery, now Manipur's favorite bakery. Nati chat lagi ba, please ay chat lagi ba. Target ki season na loy kharbadi, adu di ma amu hana unam phangaro. Asum tauna mango season na chat kharbada, adum haina Winkies mango Swiss roll su adum phangaro khangedana. Saraswati Coaching Institute Singmirong Khonangkarak Imphal. Admission open. Class 11 Science Foundation course starting of class 16 July. Medical regular course NEET UG 2019 starting of class 25th July. Special features supply of the study material from Delhi. Weekly test strictly in the NEET pattern. Free studentship secure mark for 80% and above. Hurry, limited seat only. We nourish your futures. Break it into Mayam Butaran Moksari, as in Mahata Boxing Pizari.
Kaisamthong Kendra gi manung chana leiriba Kwakaithel Bazar da leiba hanagi kaithel sang ase matam gi lengakna ningthina yengsin biraktabana ngasidi matam amada hekta kintharakpa yabagi phibam da leire nong khajingtang chubada kaithel sang asigi mafam kya nong yure sang asigi RCC pillar kya su phibam soksi lakle amaromda sang asigi makhada mioi kya na hotel yauna tongan ba polam kya yonduna hingnabagi lambi ama oinari Lengakna atuba matamda miyeng changduna kaithel sang asibu matamga chunaba mongda semgat hanibagi apamba kaya kaithel sang asida lakliba amadi pofam phamliba miyo kayana mari lenaba singi pungning chingsilakli amaromda khwairaman kaithel gi akoibada street vendor gi wathok ama lakliba asigi kohannabagi lambi ama oina Kwakaithel Bazar da leiba kaithel sang asigumba Imphal dagi panglap laptana leiriba kaithel sang sing matamga chunaba mongda semgalabadi street vendor singi wathok asisu khara makhaidi loisinbada mating oigani hairi mari lenaba singna tubu matamda kok chungsinaduna thabak paikhatuna Kwakaithel gi kaithel sang yauna Imphal gi akoibda leiriba kaithel macha macha sing atubu matamda semgat hanibagi apamba kaya pot leiba lakliba amadi pofam phamliba singna thamnarakli Board amadi council gi makhada handak pangthokiba class 10 amadi class 12 ki parikya da kom MIL language da makung matang tarakhraba mahirui sing pungning thogotpagi thorom ama ngasi chingmerong da leiba adim jati da pangthokre class 10 da mahiroi chamaga nifu manga amadi class 12 da mahiroi nifuna kom language da parikya thabada mai pakga loinana mark wangna phangkiba mahiroi sing pungning thogotpagi thorom adu da kom literature society gi secretary ke mangpuna mahiroi sing pastor pagi chang asi yengbada kom lol asi masak thokpa lol ama oire haiki Central Institute of Indian Language la Manipur gi lol ase punna Manipuri yaw na trama pan yawe chama kun ma thoida mari kom ase nifu ma pan yawe ba ako gi tribal trama pan yawa aduga including Manipuri yawna aduna lol yam chawkhat pa punok to si asiguma thabak tor pasidagi India government si masakang lakpa ako gi identity se mutanaba samna re ho noi khanglam ni kom ju pa di MLA ka bang mamang e ka ra ka su ko adun ekho gi yati ese mangdana ba preserve tongna ba adongang sing sin lo la si khangla ga mathang da ekho matung ilak ba ekho lo la si ngadan ba asima Iramdam Development Organization Pawrabi na sinduna mangarak suba apunba apokpa apukpi ningsing mana pibagi thorom ngarang nunggoy awang lekai community hall da pangthokre thorom adu da Khundrapam Jila Parishad ki member Thangjam Angobi organization ki president N Selung Sombong Jila Parishad ki member Irungbom Ravichandra Sombong ki SDO Ngangom Jogendro Khuman amadi BZR Velocity KSK ki proprietor N Deven Chingba Myoy Kiana Saryaki Khundrapam amadi lamlai kendra dagi class 10 gi parikya da chada humfutra manga gi mathakta phanglakpa mahiroi kungani panda mana matum piduna pungning thawatki humfuga mapan suba banna mahotsav ka mari lenana Yuva Bharat Manipur BST Yuva Bharat Imphal East na sinduna kaibi kumuda development committee club amadi marapabi singa kusamnaduna community hall gi akoibada uchara kya thakre Yuva Bharat Manipur ki president Sagosem Prameswarna yoga sanaduna masa mau fana lainanaba paujel piriba lup asina haksang fana leibada asing manungsit ki tangai fadab leibana uchara sing asi thabani haiki ngasi tawriba upambi kya thaduna mioi bagi haksang u fanaba amadi environment bu taru tarana lainabagi pandamda si sanction jariba maroiba wakhallondi society amadan leiba matamda isawu phabasina khwaidi maroiba wakhalloni habagi pandamda sanction jari Hajilo Shilapada Maru Bapam Kuna Pizari Manipur University ki Vice Chancellor Lokto Wahaina Desam na Kongjung Changsin Kre Chief Minister N Birena Luchingba BJP ki team amana HRD Minister Unaduna Manipur University ki wathok loisina bataksin Kre amadi ngamkhai gi chain naba laite boundary pillar hongdok hongjin tokide haina Manipur amadi India government na hongdok rabasu ISTV news na tijin badadi khenaba laire haiba chapchana khangam ngamle
हौजिक फाउगी ओइनदी ISTV न बिजबा मणिपुरी पाउ मतान सिदलो सिंजरी येंग ताबिरु सिंबो अमकना खुमजरी।